ꯃꯁꯤ ꯉꯥꯛꯁꯤ ꯌꯦꯡꯉꯨꯅꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯐꯣꯟꯁꯦ ꯑꯗꯨꯝ ꯅꯝꯗꯅ ꯂꯩꯌꯦꯕ 이비에만 ꯅꯪꯁꯤꯗꯤ ꯐꯣꯟꯒꯗꯣ ꯂꯣꯏ ꯀꯥꯏꯕ ꯇꯥꯔꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯈꯪꯗꯤ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ 이스 ꯀꯩ ꯈꯪꯉꯣꯏꯗꯣꯏꯕ ꯑꯉꯥꯡ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯍꯣ ꯏꯃꯥ ꯅꯪꯅꯅꯦ ꯌꯥꯝ ꯋꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅꯅꯦ ꯁꯝꯅꯕ ꯍꯣꯠꯅꯔꯤꯗꯣ ꯏꯆꯦꯟ ꯆꯦꯟꯗ꯭ꯔꯁꯨ ꯌꯥꯔꯦ ꯇꯨ ꯑꯩꯅꯅꯦ ꯄꯣꯁ ꯑꯃ ꯄꯥꯔꯝꯕꯅꯦꯕ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯍꯦꯔꯥ ꯁꯤ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯐꯦꯁꯕꯨꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯇꯦꯛ ꯃꯌꯥ ꯌꯦꯡꯕꯩꯗꯨꯕꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯑꯉꯥꯡꯅ ꯂꯥꯏꯔꯤꯛ ꯇꯨꯝ ꯄꯥꯎ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛꯀꯤ ꯅꯠꯇꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤꯅꯦ ꯅꯦꯠꯄꯨ ꯐꯪꯂꯕꯗꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯣꯗꯕꯦꯟ ꯐꯥꯏꯕꯔꯕꯨ ꯑꯣꯏꯔꯁꯨ ꯋꯥꯏꯐꯥꯏꯕꯨ ꯑꯣꯏꯔꯁꯨ ꯆꯦꯅꯦꯜꯗ ꯂꯦꯞꯇꯨꯅ ꯁꯟꯗꯣꯛꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯕ ꯌꯥꯔꯦ ꯍꯥꯏꯕ ꯇꯨ ꯃꯁꯤꯒꯤ ꯂꯤꯡꯁꯤꯗꯅꯦ ꯅꯝꯂꯒ ꯌꯦꯡꯕ ꯌꯥꯔꯦ ꯎꯔꯕ ꯏꯃꯥ ꯈꯨꯗꯛꯀꯤ ꯏ ꯄꯥꯎ ꯑꯅꯧ ꯑꯅꯧꯕ ꯐꯤꯂꯝ ꯀꯥꯟꯅꯔꯕ ꯈꯟꯅ ꯅꯩꯅꯕꯁꯤꯡ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯍꯩꯃ ꯃꯁꯤꯗꯤ ꯌꯥꯝ ꯐꯩꯅꯦꯀꯣ ꯌꯥꯝ ꯂꯥꯏꯌꯦꯕ ꯏꯃꯦꯜ ꯑꯗꯨꯗ ꯀꯩꯝꯇ ꯆꯪꯗ꯭ꯔꯦ ꯃꯁꯤꯗ ꯅꯝꯂꯕꯗꯤ 24 ꯑꯋꯥꯔ ꯃꯣꯏꯒꯤ ꯃꯈꯟ ꯊꯥꯔꯛꯂꯤꯕꯁꯤꯡꯁꯦ ꯂꯣꯏ ꯌꯦꯡꯕ ꯌꯥꯗꯣꯏꯔꯣ ꯑꯁ ꯖꯥꯠꯅꯤꯍꯦ ꯑꯩꯅꯗꯤ ꯌꯥꯝ ꯂꯨꯅ ꯈꯜꯂꯨꯏꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯂꯥꯏ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯣꯏꯒꯤꯗꯣ ꯁꯦꯜꯕꯨ ꯀꯌꯥꯝ ꯆꯪꯉꯤ ꯍꯥꯏꯒꯦ ꯃꯈꯣꯏꯁꯦ ꯄꯤꯛꯅ ꯊꯥꯒꯤ ꯈꯔꯗꯤ ꯄꯤꯗꯧ ꯃꯥꯜꯂꯦ ꯏꯃꯥ ꯑꯗꯣ ꯃꯈꯣꯏꯅ ꯁꯤꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯒ ꯈꯪꯕꯤꯌꯨ ꯍꯥꯏꯔꯤꯌꯦ ꯍꯩꯃ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯣ ꯀꯣꯜꯗꯣ ꯀꯣꯛ ꯇꯧ ꯍꯥꯏꯕ ꯍꯜꯂꯣ